Chief Minister Bungalow Meeyam Lakpagi video khara social media da thagalaga Meekhal gi Khudong Chaba Lounaba Hotnaraklibasi makha chathabirakanu haina Manipur gi Chief Minister Nongthombam Birana Fongdokre. Wafamasi Bharatiya Janata Party BJP linkhat khibagi Nifumari Suba Mapokumonga Mari Lainana Nityaipa Chuthekta Leiba Thambal Sanglenda Pangthokiba Thoramda Magna Fongdokibani Magna Makha Tana Hai Chief Minister gi manakta Meeyamna laglaga unaba haibasi Meeyam gi right ni Meeyamna Chief Minister unaba lakpada lana sandoktuna politics sanariba asi angakpa fawi Chief Minister Bungalow Meeyamna Laklibasi handangna ahanba nate BJP na luchingba lengak asigi ahanba term dagi Meeyam gi numit pangthoktuna lakli Masida miyoi kharana social media da election gi machu sangjinduna aranba propaganda kaya sandorakliba asi yamna laibak thibani mamang chahi gi May 3 dagi thokiba irang asina maram oiraga May June amasung July tha 3 asidi Meeyam unaba lepki adubo August tha dagi amuk makha tana Meeyam ga unaduna awarapa tathok tasin taunaduna Meeyam gi mateng pangduna lakli masida politics hanaduna bot khom naba khonarabasu upai leiroi handak pangthokadoriba Lok Sabha Meekhal asidadi BJP amadi BJP ga chanminariba Partina inner amasung outer animagta sungsoi soidana maipa kani haina mahakna fongdoki Chief Minister makha tana hai mamangi laingakna Meekhal gi board phangnaba appeasement politics atharamba duna maram oiraga aikhoi ngasi waribani Manipur gi amata oiba saktam ngakba haibasi BJP gi pandamni lamdam asida NRC implement tausi hairibasi Manipur da leiriba mipum khudingma yaifana ba paikhalakpa thausil thorangni Adubu laibak thibadi political party kharana hiramasida issue sagatuna politicize tawrakpagi mami chauna tai BJP laingakna haujik lamdam asida NRC chana handuna mitop miyan cha khandokpagi thabak chathaba haukre matam sangna yengsin biram draba kilometer chauhumga marifutara nipan sangba Myanmar gi ngamkhai paring asisu war footing da sambal khabagi thabak paikhatpa haukre Hauzi Paliba BJP laingak asidi haidokiba wa thabak to onthoi praja miyam da aranba propaganda sandoklaga chin ani longbagi politics tawbirakanu leibak ki thabak tawbada thamoi sengna chumna thabak tawsi oidaba da yumpham oiraga Meeyam da lana lamjing khinaba aranba propaganda tawnaroisi Manipur gi housing oiriba phibam asida political party kharana Meekhal gi Khudong Chaba Lounaba gi damak aranba propaganda kaya ama sandoktuna BJP bu lana uhannaba khonari Asigumba hantaba thaki politics asi tawdabana chumgani hainasu Chief Minister Nongthombam Birana makha tana fongdoki Aigi sengraba Chief Minister gi Bungalow sigi maramda tato karen krangang na ba social media na kay tawe madu Toubiganu aigi CM gi office Manipur praja mayang gi office ne Chief Minister gi Bungalow da Manipur gi praja lakpada madudai position dawri bana phoi dunia pai ngai maram de ngasida lakona te ngarang lakona te ai Meeyam gi numidana hogo mamang da su tawna thousands da pullaga da interaction awana tawe election gi matang dakta gi na te sidi MLA su lai mantri su lakani praja Meeyam su lakani hujik su lising amani paile kari ase khamu ya ur su kana khamu gi ni ma akai ko su tawna te khaning bagi Hoi hoi susi karino ramai ta guna siyang sa akoy bu hingla dori bra akoy bu siga dori bra akoy je sumai ne leire madu bi tana bu gi la bu du madu as sector subject amo ina khannar ga ki ganu pakat kanu ka ga dabu tum leire akoy na BJP na Ngasigi tawramaduda Chief Minister Nongthombam Biran BJP Manipur Pradesh ki President Esarda Power Minister Thongam Biswajit Mahut Minister Yumnam Khemchan Youth Affairs and Sports Minister Govindas Konthaujam Wangkai SCG MLA Thangjam Arun Kumar Lamlai SCG MLA Khongban Tabam Ibomcha Langtabal SCG MLA Karam Syam Duribam SCG MLA Asapudin Lamsang SCG MLA S Rajan amadi Nungba SCG MLA Dingang Lungang Mai yauna party ki makok thongba luchingba kaya su saruyaki Thoramadugi sarugama oina party ki President A Sardana party ki firal chingkhatpaga loinana party asi linkhatpiramba Syama Prasad Mukherjee amadi Din Dayal Upadhyay gi mitamda laikatuna ikai khumna basu utki